Paite Hmar Thadou nongmai chindolda namsinduna thambadagi wafam amata phongdokpa ngamdabani athauba Chin Kuki narco terroristing asi India lengana sogatuna thambadagi mapangal kangkhalakuna handak thokliba irang asi thokanbani haibadu nongmagi mayek sengakli Paite Hmar Thadou nongmai chindolda namsinduna thambadagi wafam amata phongdokpa ngamdabani haina phongdorokpa leire haina sokokomi gi hanagi convener Kuraija mathaubana phongdokre kokomi na sinduna chatkhiba Manipur kanba khongchat kamari leinana thau ground da pangthokpa miyam gi bifam da thaubana makhata na hai ngasigi mifam masina chapchaba warif lauduna India lengakta thaba Mathau tai madu tharabam phauba India lengana positive oiba khongthang lokhalaktrabadi India da pullaga leikigadra natraga leiroidra haibadu achobo hang ama oireklagani Jingda thariba popi mayam asi karigidama Assam Rifles na khangloidoribano una yengduna leiriba asina jingnaba kaya phawhale India lengana na koina popi thaba sawgalabra haibigi jingnaba leire Burma dagi naronda pusilakpa Kuki terroristing asi India na yokhatuda thamli haibasi shumiyam na khangnaraba wafamni ngasi di jingda khundariba Paite Hmar Thadou furup sing asinasu Manipur kaiba pamde haina khangalakpa leire makoibu narco terroristing na nongmai chingdolda namsinduna thambadagi wafam amata phongdokpa ngamdabani hainasu khangalakpa kaya lei Kuki terroristing asina Manipur da hojik lanjena duna lehliba sing asi India gi citizen natrabara miyam gi hak ngasi shu mapung phana phanganba maram asina India lengak hanbikro miyam puna lengak cheragi haiba kholau lauba mathau tari lamdam asida any Kuki tribe haina India lengana yaba piduna schedule tribe list da hapchilakpa asina maram oiduna schedule tribe ki furup singda chauna ayet apam thoale haiki SOS Manipur Legislative Assembly dissolve tawraklagadi haiduna Manipur gi budget March 10 amasung 12 da puthoknaba parliament ki agenda da havlaga thamli Manipur da thamliba president rule asi lakthoklaga anawba lenga ama semba yabagi matam numi 10 rom tamangai silakpana maram oiraga popular government ama thamlakadra natraga assembly dissolve tawraklagadra haibasi miyam gi achobo wahang ama oiraga leiri parliament na ngarang phongkiba Bulletin da Manipur gi oina kumja 2026-27 gi chahi gi budget parliament sungsoi soiduna puthoklagani haiba makti pandraga karigumba assembly dissolve tawraklagadi haiduna state of sigi budget March 10 da Lok Sabha da aduga March 10 ga nithoi da Rajya Sabha da puthoklaga pass tawbagi agenda hablakle cherol asigi matugina March 10 da second batch of supplementary demands for grants for 2025-26 amasung general discussion on budget Manipur for 2026-27 and discussion and voting on demands for grants Manipur for 2026-27 if any haina havli Masiga Loina na appropriation bill pass tongna basu matam khaklaga leiri finance minister na puthokadaba Manipur gi budget ase hojik sutangai fadaba leiragadi haina pallibanina Manipur da popular government ama semalakpa yabagi oithokpadi hojik su leiri February 10 fawbagi manungda government ama semlakadra haibagi thajanaba leiri Manipur da popular government semada Kuki jogi MLA ayambasu yaninglei Adumak pukulay paiba Kuki gi kangbu amanadi Manipur charang naba fibam amada asumak thamaningduna lengak semandana bagyamna kana honari makoina irang leiri haiba yana na bangehak leitana Manipur gi loijing loya da irang thoana ba honari handakta Guwahati da laklamba Union Home Minister Amisa na Kuki jogi MLA khara unana ba thorang torambadu kaina thangda khudongcha da ba khara dagi unakhidre adumak pulengak sembada yauna na bagi damak maite emasung Kuki jogi MLA singi marakta wari sanabagi paudi adumak leiri maru oina Kuki haiba sikak tongana lehauraga atei furup sing haibadi jau Paite Hmar amasung Thadou na chingbagi MLA singdi lengak sembada yaubota natana minister gi fam fawwa lawgadari masidagi hendokladuna anawba lenga ama semlakpada lenga adu masing yamba kangbuna sawgali haiba utpada hairiba chingi MLA sing asi yaugani haibigi thajaba pirakpa leiri hainasu Pawasi na makhatari Manipurda IDP sing mayumda hanbagi wafam naksilakpa amasung tammi sing na Manipurda peace hanjilaknaba kholaw lawrakpa sina irang asi Mamai leirakli hainarakli Thika munabana mayai lambi sembada thengtha halabadi akanba mieng changani KCP Thika munabana mayai lambi sembada thengtha halabadi akanba mieng changani haina KCP PWGMC unification gi PRO chinghai nganbana thadorakpa cherol amana hairi Cherol asina makhata na hai Manipur gi yamna maru oiriba lambi ama oiriba ikoina mayai lambi road haina sukhangnariba National Highway 137A lambi asi matam kaya dagi contractor kaya gi nungaifam oiriba Lambi amakhakni haibada haimanba thokloi lambi asi thengkhang kaya da laikai club village apunba miyamna matam kuina sangna sembidabagi strike tawkiba kaya laikre loina na thowaningdaba pamdaba thodok kaya amasu praja miyamna thengnaduna lakli masida sunatana ka hena yingsinbidaba na maram oiraga accident thoktuna mi kaya amasu laikhidabagi khudam changdam miyamna thengnaraba ngaktani loina na hanana mayai lambi asi buthabak oina sukiba contractor singna minus ta thadaraga subana yambani mayai lambi asida up to minor chada 39.99 da fawwa thadaraga suba fawwa laikre masina di kadai degi quality maintain tawni
Niyom chumna karamna suba ngamgani adunani lambi kolas thaba nonganbaga complaint laklibasing asi contractor singi paisa lemna naba honarakpada dasa tariba sidi lambi asida nungtigi fauduna chathok chasen tawduna chaliba miyam singni mayai lambi road national highway 137A asibu highway gumna semlakpa matamda lamdam aduda lairiba miyamna su quality maintain tawraga semi semde yengsinbigadabani thaba asibu paikhalakpa matamda kanagumba amatana ayet apan piba yaroi thika pithok pisin thika munabagi pau tahalakpa yaroi masida Thawoidana singnaраklabadi warning tawduna ayet apan piribasing aduda akanba miing changlakani hairi mai kanbada helicopter sijinari Juko Valley ki mai chakpa kanbagi thabakta Indian Air Force ki helicopter sijinaduna aerial water bombing tawduna hena mai chakhalakpadagi kannaba hotnari numit mangani hena chaklakliba mai ase hojik fawbi oina mapung fana kanba ngamdri adubu Nagaland amasung Manipur gi lairiba SDRF fire service na chingbasing changshinduna mai kanbagi thabak asida yauri Netanyahu Europe na Iran thokanbani President Masoud Pezeshkian US President Donald Trump Israel ki Prime Minister Benjamin Netanyahu amadi Europe na Iran thokanbani haina laibasigi President Masoud Pezeshkian na maral sikre December 3 Iran da pak sana khongjang changsilakibana maram oiraga economic crisis ama thoraktuna micham miyamna hingbada chauna khudongchadaba mayungnari Clerical authorities singna khongjang changsilibas singi mathakta ka henba thawong chathaduna Meeoi lising taruga chamanga ga humfuga humdoi hena sikhibagi thawongbu US ta laiba human rights group HRAN ena akan bomong da condemn tawraki Iran ki foreign minister Abbas Araghchi na phongdokhibagi matung ina laibak ki mafam kaya da hawrakhiba miyam gi ihau laksin na bahona bada security personnel lising kun hena sikre US President Donald Trump na khongjang changsilibas singbu sawgaladuna Iran gi mathakta action lawkhatlambagi wafam phongdokpa laikre thagi khongkap lakpagi wafam school da phongna nainagadabani AC Thagi khongkap lakpagi wafam asi Indian Constitution ki Article 21 gi makhada piriba right to life ki saruk ama oina lawbaga loinana school da phongna nainaba mathau tai haina Supreme Court na phongdokre Justice JB Pardiwala amadi Justice Mahadev ki bench na hai ki thagi khongkap lakpagi thawong asi nupi khaktagi oiba issue oina lawfam thokte maru oina school singda nupi macha amadi nupa macha sing yauna hiramasigi matangda phongna khana nainaduna mamuta na khanganba mathau tai nupi macha khaktada awareness pibagi mahuta nupa macha amadi mama mapa oja singsu hiramasigi matangda mamuta na khangangadabani school da phongna khana nainarabadi thagi khongkap lakpagi thawong asi ikai ningai oina lawrak Laroi, Mausagi oiba mawongda thengnariba thawong asi phongna khana nainabada ikaifam thokte constitution asu hiram asida ngaklokpiduna mipum khudingma wakhal tahannaba honafam thoi Class 6 tagina 12 fawbada tamlibi nupi macha singda lemna sanitary pad fanganaba thawrang lokhatkadabani haina palladuna court na haiki government aided amadi private institution khudingmakta tokhaiba toilet lehengadabani school gi curriculum semdokpaga loinana maheroi khudingmak menstrual health ki matangda Mamutta na khanganba mathau tai nupigi tokhaiba toilet thamba amasung nupi macha singda sanitary napkin phanganba khaktana right to education act amadi constitution gi article 21A ngakna chatle haiba yaroi thagi khongkap lakpagi matangda mioi ayambagi wakhalda fawriba aranba wakhalon sing adu chumthoknaba honabana hena maru oi kanagumbi nupi macha ama thagi khongkap laklingai matamda miyamna yengliba mieng adu hongdokhanaba honagadabani Pandam asi fangnabagi damak nupa macha sing amadi oja sing su wakhal taminaba changi haiki nupa oja sing na lawgadaba thaudangi matangda AC na hai nupi macha mahiroi amana class tagi mapan thoke hairakpa matamda nupa oja sing na chingnaba mieng thambagi mahuta kari maramgi mapan thokadauri haibadu munna khangma mathau tai school khudingmakta biodegradable sanitary napkin lemna fanganbaga loinana mafam chawa yenglaga napkin gi banning machine khingadabani masigi su mathakta menstrual hygiene management corner hangdokpaga loinana nupi macha singi oiba inner wear uniform disposable bag amadi atei mathau taba potlam sing fanganaba thawrang lokhatkadabani khwaidagi nauna chalhan khiba solid waste management rule gi matung ina school khudingmakta sanitary napkin lamthokpham mafam chana lehengadabani haidi uda laichuraba mioi singna yu thadokpa gamdribasi enzyme amanani Yuda laichuraba mioi singda maru oiba enzyme ama watpa amasung hakchang fana nungaitrabasu yu thaktrabadi leiba ngamdabana yu thakpagi hainabi thadokpa ngamdabani haina report amana haidi Sweden gi Lidköping University the Center for Social and Effective Neuroscience CSEN gi makok oina leiba Marcus Haligna haiki PRDM2 kauba enzyme amana maram oiraga miyoibana yu thakpagi hainabi thadokpa ngamdabani hairiba enzyme asi mamangda cancer ga mari leinana pangthokiba study kayada kupna thijinkhre adubu masina brain da maru oiba mathau ama pangthokhali haibadi khangba ngamkhide yu thakpagi hainabi thadokpa ngamdaba miyoi singda brain gi frontal lobe ta asoiba lei haiba matam kayagi mamangda khangba ngamkhre adubu matau karamna asoiba lehelakpagi haibadudi
Biological Mechanism di handakta ahanba khangmani. University of Miami amasung Liscoping University gi researcher singna chathakiba study adugi report na hai brain gi frontal function da asoiba leirabadi mioi bana pungning wakal fathabada wana thoi frontal function ningthina mathau tawrabadi mioi bana yu yonfam mapa yoraga chatlabasu isana isabu fathajaduna yu thakta bangami Masi pumnamak PRDM2 hariba enzyme asina thoanbani hariba enzyme asina tongan ba gene singi mathau control tawduna nerve cell singi marakta ningthina pau fawn bangami enzyme asi chang hanthana puthoklabadi nerve cell singda signal mapung fahan bangam daba maramna pukning wakal fatha bangam hande haina Professor Marcus Halleck na phongduki researcher singna uchida alcohol dependence ohenduna changing torami maduda yu yaudabadi leiba ngamdaba uchi singna PRDM2 enzyme chang hanthana puthorokpa maramna pukning wakal fatha bangamde haiba khanglakhibani Molecular Psychiatry Journal da phonglakhiba study gi report asigi matengna yu da laichuraba mioi singlaing nabagi anoba pambai puthongna ba honari amaromda University of Virginia gi Dinexon luchingduna chathakiba study amagi report na haiki madudi mathanda naitom leiba mioi sing yu thakpagi changwangna lei mayumakai palaba mioi sing di imung manung amasung nupi angangi wakal khanba maramna yu da laichubagi chang nemna lei mathanda naitom leiba mioi sing di tungi wakal thoidokna khandaba maramna yu da laichubagi changwangna lei haiba study adudagi khangmangamki researcher sing na naitom leiba mioi lising amaga chatu kataraga nipan bu atopa mayum amada palaba mioi singa changdamna duna yu thakpagi mawong matau kupna yengsilami maduda naitom leiba mioi singna yu thakpa amasung yu da laichubagi chang wangi haiba khanglakhibani yu da laichuba haibasina kanaguba mioi amagi lanai punsida akaiba thogalakpaga loinana imung mahilang hali amasung masagi mathau mawong tana pangthokpa ngamhande marakta nongma fadok hanthaba changda yu thakpana heart kana bapi haina medical study kharagi report na phongdokhiba tarabasu yu haibasi laichuganba oibana masida laichu khrabadi hakchangi kayat khudingmak soksilakpaga loinana hiram khudingmakta amang ata thogalai yu na mioi bagi wakal khanbagi mawongda ahongba thoanduna masa matanta siningbagi wakal phawlai malemda suicide tawduna masa matanta sijariba mioi singi manungda yuga ka henna thakpa mioi kyamarum yaurama thengnaki aduga loinana yu da laichuba mioi sing suicide tawbagi changwangi haiba khanglakhi matam sangna yu thaklaklaba mioi singdi arepa wakal khanba ngamdabaga loinana ayamba matamda khoirang khoisauna ba poi madugi sumathakta pancreas liver amadi esophagus da cancer narakpi yai yu na chaba tumhanba amadi metabolism da akaiba thohanba maramna afaba chinjaktagi kanaraba nutrient sing loksin bangamde folate riboflavin vitamin B6 amasung selenium watpa maramna masal naba oningba chaning thakningba poktaba nerve disorder amasung depression gi khudong chaba mayoknei hakchang chinjaktagi calcium loksinbada vitamin D na mateng pangi adubu yu thakpa mioi singde vitamin D watpa maramna calcium loksin bangamdabadagi saru sontharaktuna osteoporosis ohelakpa yai yuda calorie gi chang wangna yawa maramna yu thakpa mioi sing hakchangi anoiba amadi arumba hengalaktuna blood sugar wangkhalakpa yai nupana matam sangna yu thaktuna laklabadi testosterone male sex hormone hantharakpaga loinana estrogen fecal sex hormone hengalakpa maramna finungi hakchang mapangal sontharai nupina yu thaklaga amuke hena khudong thiningai oi maramdi yuna igi ichelda tinkhibagi matangda nupadagi nupina khongjal yangba heli khwaidagi sangna yu thaktuna laklaba mioi singda PRDM2 kauba enzyme amagi chang hantharakpa maramna pungning wakhalgi phibamda ahongbu thoali haiba wakhal asini enzyme makal asi chang hantaraklabadi mioi bana wakal fataba ngamdre maram aduna fatre khanglabasu yu thakpagi hainabi thadokpa ngamhande Pakistan lanmina tongan mafamda operation chathaduna terrorist humputara hatkre Pakistan lanmina leiba adugi tongan mafamda chathakiba operation singda Balochistan Liberation Army BLE gi cadre yauna terrorist humputara hatkre terrorist sing aduna tongan mafam taragani thoida security force law enforcement agency amasung Micham sing the Landara Kraba Matungda Lanmina Operation Chathaduna terrorist sing adu hatpangam khibani hari. Official signa phongdorak pada Pakistan ki Balochistan province da terrorist sing na tongan mafam taragani thoida security force yauna Micham sing the Landa chathad rakhibani. Security force ki maikai de gidi operation chathabada terrorist chamagani pan hatpangam ki haina phongdoraki. Adu moinamak Balochistan province ki chief minister Sarfaraz Buktina tweet torokpada irai numiki numidang dagi thangjigi numidang wairam fawba chathakiba operation aduda terrorist humputara hatki haina phongdorakibani federal minister na thamlakpa warul amada Gwadar da hatkraba terrorist ling ado Balochistan Liberation Army BLA gi cadre singni hari security force na chatharakiba operation da terrorist nipugama thoi hatkraba
ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯇꯔꯥꯁꯨ ꯈꯨꯠ ꯊꯣꯡꯅꯕꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯁꯒꯣꯜꯁꯦꯟ ꯑꯃꯁꯨꯡ ꯏꯔꯥꯏꯒꯤ ꯃꯔꯛꯇ ꯄ꯭ꯔꯣꯚꯤꯟꯁ ꯑꯗꯨꯗ ꯂꯩꯕ ꯄꯟꯖꯥꯒꯨꯔ ꯑꯃꯁꯨꯡ ꯍꯔꯅꯥꯏꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯕꯦꯂꯨꯆꯤꯁ꯭ꯇꯥꯟ ꯂꯩꯉꯥꯛꯀꯤ ꯋꯥꯉꯥꯡꯂꯣꯏ ꯁꯍꯤꯗ ꯔꯤꯟꯗ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯀ꯭ꯋꯦꯇꯥ, ꯒ꯭ꯋꯥꯗꯥꯔ, ꯃꯥꯈ꯭ꯔꯝ, ꯍꯕꯆꯃꯥꯟ ꯑꯃꯁꯨꯡ ꯅꯁꯤꯔꯥꯕꯥꯗ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯃꯤꯆꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯦꯗꯔꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯊꯥꯎꯂꯥ ꯇꯥꯔꯥꯔꯅ ꯖꯤꯑꯣ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯄꯔꯁꯅꯦꯜ ꯇꯔꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯃꯥꯌꯣꯛꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯒ꯭ꯋꯥꯗꯥꯔꯗ BLAꯒꯤ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯌꯥꯎꯅ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 5 ꯍꯥꯠꯈꯤ ꯍꯥꯏꯅꯁꯨ ꯇꯥꯔꯥꯔꯅ ꯐꯣꯡꯗꯣꯔꯛꯈꯤ꯫